Sabungkhok maninggi singsang parengda kuki militan sing changchilakpagi khudam phangle kanglei pakhi mera pauche da kilokachari kuki terrorist singna yamna toina singthaktagi nongmai amasung bomna singba kaptharaktuna landarak pham oiriba Imphal East District ki lamlai kendra gi manung channa leiriba sabungkhok khunau sabungkhok sanasabi santipura amadi thangnana leiriba maitai khulsing asi oiri Handak numit khara kuki terrorist singna nomai amadi bom kapsilakpa lepkhraba matungda sabungkhok khunaugi maning thangba sangran amadi tuisin haina khangnariba singsang pareng asida kuki khulai paiba kuki militan kayamarum thomjilapagi khudam phangle amuk nahonana sabungkhok khunau yauna atai lonariba khulsingda landar kadra haibagi mipaiba leiri hairi hiram asiga mari leinana sabungkhok khunau Development Committee ki Secretary Ningombam Thoibana Pausi asida phongdorokpagi matung inadi sabungkhok khunaugi maning thangba sangram amati tuisin haina khangnariba singsang pareng asida khulai paiba kuki terrorist singna thomjilak le haiba si numidangi matamda makhoina garina singba thojilakpadagi khangmangam khibani mahakna hai ngasi nongmanini gi mamangda singsang pareng asida kuki terrorist sing numidangi matamda sangchilak le haiba si khangmangam le loinana hairiba singsang pareng asida makhoigi anoba bunker kaya sagalakpa loinana khusu khulai kaya paisilaga thamlagani haibagi singnabasu leire athuba matamda hairiba singsang pareng asida Manipur lengaki maikaidagi Central Force amadi State Force ki combined team thajinduna combing operation chathaduna kuki terrorist sing asi phagatpa amadi takthok taba tarabadi ngaihak leitana thangnana leiriba maitai kulsingda nongmai amadi bom kapsinduna akanba mongda attack chatharakpa yabagi yamna nakna leire haina phongdokhi mahakna Manipur lengakpu thagatladuna phongdorokhibadi ngasi numit mari mangani gi mamangdagi hauna sabungkhok khunau amadi mathakta pankhriba khulonaba khunsingi prajamyam ngak senabagi damakta Manipur lengakna Central Security Force amadi State Forcing thajilaktu ngak senbagi tabak paikatpa haure haiki mahana makhatana hai anoba BSF ki outpost ama sabungkhok khunaugi aruiba khunjil chanti khongbal ga tainaba mafam asida nauna sare hairiba outpost asida hojik BSF personnel kunmanga muk thamduna ayuk nungthil animakta khunjasing ngak senbagi tabak chathare masigi mathakta sabungkhok khunaugi aruiba khulgi lampaktasu CDO ki outpost ama hangdokle aduna BSF amasung CDO kangbugi combined force asana ayuk nungthil khaidana koina chatuna khunjasing ngak senbagi thabak paikatle maduna lamlai kendragi MLA gi mityang makhada lokhalakliba khunjasing ngak senbagi thabak asimadi sabungkhok khunau amadi thangnana leiraba mioi singna thagatpa phongdoknarakli adubu sabungkhok khunaugi maning thangba singchang pareng da changsilakliba kuki terrorist asi athuba matamda Manipur lengaki maikaidagi phagatnaba madi takthoknaba thabak paikhatpiyo hainasu mahakna phongdorokhi Arwebida paunil kon pause de kilakhutsari Manipur gi saktam ama mayek sengna thamba ngamdriba phawba tuminna leiroi Chief Minister na hairi haukiba matam kyadagi iraibak ifrup asibu kannaba honaduna lakli hosto honakhigani amadi illegal immigrants sing yaudaba Manipur gi saktam ama mayek sengna thamba ngamdriba phawba tuminna leiroi haina Manipur gi Chief Minister Nongthombam Birena phongdokre wafam asinga si Department of Art and Culture na sinduna langthawal chingthakta leiba mitai ningthogi konung oiramba amadi mafam aduda matam sangna Assam Rifles leisinduna mitai miam ningtamna sangba ngalmamdabadu leingakna honabadagi all palace dagi Assam Rifles sing atopa mafam amada hongdokhiba amadi mafam adubu miamda khusinabagi thoramga mari leinana phongdokhibani Chief Minister N Birena makha taradun hai matam kuinadagi Manipur miamna langthabal singthakta leiba mitai ningthogi konung oiramba mafam ase miamna ningtamna sangba phanghanbiyo haina leingakta taknaduna lakpa adu ngasidi mafam adu daleramba Assam Rifles atopa mafamda thamduna aikhoiga tana thanaba yaroidaba mafam ase miamda sinaba ngamba simak hainingai leitana nungaiba phawi haiki nakalamromda handak ikang khanghaudana yankhai tares suba mountain division da thabak suba sangkhiba mioi ama mafam khangdana mangkhibagi nungaitabadi adumak phawi adubu ngasige thoramasisu tangai fadana tawdaba yadaba amani university asida army sing leisinbana academy
atmosphere da akaiba piba maramna hongdokpani loinana gambir singi konung oiramba mafam ase aikhoigi historical oiba mafam ama oibana hana leramba asi sengwa sagatnaba lupa crore sanction tawduna leire mafam ase ningthina sengwa sagatnaba honabada university asigi akang ahi oza singnaso mafam asigi matangda advice pibiyo amadi Kanchipur da leiriba Manipur University campus manungda thamliba gambir singi mitam asigi mafamda anowa makalgi museum ama atuwa matamda saba hauragani hainasu makha takhi ngasigi thawramatuda power minister thongam biswajit youth affairs and sport minister govindas konthaujam education minister thanaujam basant kumar health minister dr sapam ranjan fishery minister haikam dingo tongan ba civil department ge makok thongba official kayasu ngasigi thawramatuda saruk yakhi